teng 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 ni ngata lawe haidi haine gina yam kande ba manamju aduga khutasu yamna tawdebo mayam adudi lerakpasingse haibetang haijarage kari kari no haibado ha niung gi haitare koi kitchen gi item singse ado aise kuire bako sumaina happa korpa adigi lerakpasingse taseng putoga saksiga ulaga haidri bako ado handakti akoi gi kungol gi channel amka id akoi moi gi sudum aini yengjaba channel haitare ko ado moina moigi kanoduna inaw duga inaw pidugana sumaina dum amutang namaga potuga utlaga yaubiro ona haibako ado ngasidi yaurage ngasidi hairage ado sumyeng winarse tamta haibiro kai kai no do hana ko mustard oil do master oil somda the baby. Okay. master oil se master oil haitare ko sise 185. organic kariya Alright. iron organic pure 100% ko unrefined cold pressed organic mustard oil haibako ko sise lower a sise mrp dadi 39 ali chahumga ni phumapan mrp da ko adu da kayano 185 185 yam thina tongjare ko mayam haidi sida piri se ayu dum thoksa halamge bako sida piri se chahumga ni phumapan ne adu khoin loropada 185 185 da lower bako aidi sije farisina karigino hai kanda koina cold press oi buje koina cold press oi buje si yam phayaba aidi mogi thau gi ju moi sungmagi cold press hari je keno ne ba mogi process tu ne ba aidi thau ju sungba kanda mogi sagi hot keno tawba khotpa mayam am leiri ba sina khogi cold press kana digi mogi process khar lejari ba ko adu ne ba afaba sina afaba rom da chingye ba adu gi ni da adu organic su oire ado se koina sumaina hojik se kumai harau matamina hojik smart bazar se lagum tawe bako ado delhi dele be chinau sin adum hojik sudum chalaga leibiru ba yarni se mamang da ju akoi mamang da blinky te su lai raga sijina gre ba se sina gre ba adu matam da ju si je adum 200 300 mai adum logi bane ba khara moina 10% 5% gu discount toraga adu ngasi gi di sidai da yam phajana toram hai ta me hai tare hai 300 na pi ko 185 te go je yare 180 ko adu di almost akoi gi sida normally market ta swai de shop ta phangba normal akoi gi chanari ba kaino jing du chamana radra adu ko phabuju sina pharamni na are dana adu wani sina garam masala se ai di injang thakpada any thau bungoradi ai garam masala se thae ba ko ado sida piri se chama tara piye ko samga tara sida thari se chama tara ne sidana 82.83 adu ne 83 pi ba adana moina sida sel torambadana 83 adai da lawre ko next sida sida leire turmeric se haibitang naksala yenge su ko turmeric ko 260 magi price na 260 leire gram na 500 gram ne ado lawropadana kaya dano 125 155 talo 125 talo ba adugi matik yam tare ko 260 dagi 125 have se adugi matik tare good life haiba kanu duni ko moi kanu se 500 gram ne adugi matik kana re hai tare ko meat masala se jo loi sala bani se so mo koi lai dia da bagi lai re ko sisna mamande sidadi 95 pi ado koi ro ko da kya lo re 71 da aidi adum khara tara kun mukti dum tare ko adum tare ba yamna handati moi se ko aduna chat masala chat masala se haira chaba gi dum ta yam nungai ado magi rupees 90 ne ado da price 85 rupa tara ko pamanga mana tare ado si su dum aidi poche kha loi tare hai tare ne ko thaba maman je lawdre ba na wai di law bane ba handati se kha to bon di lawre hai tare adi sugar chini ko si se chini se kilo
kilo amane kilo amada 65 pi baje lupa mapan da pitora bani moi akoi pot se bai lei bagi khara su sel to bai tare ko lupa mapan da pitore chini jisu kilo amagi jadi mathang hai biro ai mathang da nangi mathang da pajama caprice pajama sima laujare women chi ko sum ayung ding dang leina ba leibada set na ba na sima laujare ai di hujik se sum weather se sum change to ko long pen na malawak ne hai tare si kaya da lawak ke hai bada sida thabadi 199 thai ba ko adum oibra 299 ne ba aseng bana o 299 aseng boy ba 199 da lawra ba ado size na medium size 199 da lawra ko di mathang na ghi paras ghi do paras ghi sigi ka paras ghi se khoi dum season na ye amna ju phai aduga dum how ju how e bako adu si se ano kaya no habada ai hajarake si se rupees na 660 p e bako aduga magi kano sina gram sina 1 liter 1 liter thabra aduda high bra sida tu sida udre 1000 gram 1000 gram 539 da 539 da 660 se 539 da lower air hai tare hai di moina do discount toram base si se smana lower air thangna tomato ketchup si madi as ai ichanu pi sigi tomato ketchup se ai gi ichanu pi di pra thawai ne si yam pa me magi akoi gi bread sembado oirju pizza gumba noodles ai di maggi gum chow gumba pasta gumba hobada ma yam pa me lower air sida pidi se 150 ne aduda 69 da phange ko si se huji mo da huji se smart bazaar da lai hore 69 da lower air 150 pi ba se 69 da lower diam thina adum yare ko si se adu si ha ama ani gi chang de chatle ai tare ko adi mathang na masala noodle cup to lai ko adu nate amado masala noodle cup se kaya pi ba adu sida 34 59 da 40 pi ba 59 thai ba ko si gi mrp sida di ado sida 40 da lower ba mar ta chana bani adum di chan de ba ko maina megi gu masala se sap cham toina nuai ti angan ni na ko si mana to si adi mathang na mayonnaise mayonnaise hai ba ko mathang da mayonnaise ne mayonnaise se stage da thabadi 230 thai ye adu da kya mu 115 aduga gram na 700 gram 700 gram se da 230 pi bada 115 da lower eba sales ko moi tor mi se ado am kana ye do si jo hau jaw eba koi jan pi am pa me hau jaw e magi anything cha bada ko laga chana be de makta adum mon dam pam jei ba si se adum khara kui le dum chati chale ko se adegi mathang na Korean spicy ramen keno do silare noodles to sisira adu lupa mapan la chama pi lupa mapan chama pi ba lupa mapan na laure si je koi magda angang ni na moi je machin mare ji ju angang oi jara su ayak athum je pam e ba marak ta ko adu di sumarak ta chana chap ka sa lawe adum di laura ga di bija de ko pai di yam thati hai ba moi masala si jam toina cha ba se adu na marak ta sumaina pulap lo bukan da amumu lerak pa pizza ba hai ta next side biro adi mathang na keno do sigi karai keno do kada adu do mayam si je ai gi si je pot si sing de thang dar ge ko si sima laure e kano se try ply hai ta re ko premium product 5-year warranty ko mamangda su low grade do na liter kya no liter hum makhai oi ba ka chaw ro ba chaw oi ba ko ado chaw bo do mi akoi gi smaina mu mi pullaga kainom tami na matam da bodi mi manga tara gi di ko ado phajana kona re ba chai chat akoi gi kudak ta akoi family woi na kitang thong bo da di nuai ta ba gi ko apikpa yeng mane do yam pikpa 2.5 kumba 2 kumba di le haudre ba natra 2 le haudre 2.5 2.5 ora male
2ꯗꯤ ꯂꯩꯍꯧꯗ꯭ꯔꯦ 2.5 ꯁꯣꯏꯅ ꯂꯧꯔꯛꯑꯦꯕꯀꯣ ꯗ꯭ꯔꯥꯏ ꯄ꯭ꯂꯥꯏꯅꯦ ꯁꯤꯁꯨ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯍꯥꯏꯗꯤ ꯗ꯭ꯔꯥꯏ ꯄ꯭ꯂꯥꯏꯁꯦ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯔꯦ ꯁ꯭ꯇꯤꯜꯒꯤ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯅꯣꯟ ꯁ꯭ꯇꯤꯛꯀꯤꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕꯤꯅꯔꯅꯣꯅ ꯑꯗꯨꯝ ꯍꯥꯏꯔꯕꯅꯤꯅ ꯅꯣꯟ ꯁ꯭ꯇꯤꯛꯀꯤꯁꯦ ꯌꯥꯝ ꯀꯨꯏꯔꯦ ꯑꯩꯁꯨ ꯅꯣꯟ ꯁ꯭ꯇꯤꯛꯀꯤ ꯊꯥꯗꯣꯔꯛꯄ ꯃꯗꯨꯗ ꯇꯩꯔꯤꯕ ꯀꯣꯇꯤꯡ ꯇꯧꯔꯤꯕꯗꯣ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯃꯃꯥꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯆꯥꯎꯔꯁꯨ ꯆꯥꯎꯅ ꯑꯗꯨꯝ ꯂꯩꯔꯒ ꯁꯤꯖꯤꯟꯅꯈ꯭ꯔꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩ ꯑꯄꯤꯛꯄ ꯑꯝꯇꯪ ꯌꯦꯡꯒꯦꯅ ꯉꯁꯤ ꯑꯄꯤꯛꯄ ꯑꯝꯇꯪ ꯌꯦꯡꯖꯔꯨꯔꯦ ꯃꯆꯥꯅꯦ ꯁꯤꯁꯤꯅ 2.5ꯅꯦ 2ꯗꯤ ꯂꯩꯍꯧꯗ꯭ꯔꯦ ꯈꯤꯇꯪ ꯄꯤꯛꯄ ꯑꯃꯨꯛ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯁꯤꯗꯒꯤ 2ꯗ ꯑꯣꯏꯔꯗꯤ ꯑꯃꯨꯛ ꯄꯤꯛꯊꯔꯅꯤ ꯇꯥꯃꯣꯆꯥ ꯌꯥꯝ ꯄꯤꯛꯊꯔꯅꯤꯌꯦ ꯅꯨꯡꯉꯥꯏꯔꯔꯣꯏꯕ ꯁꯤꯗꯒꯤꯗꯤ ꯑꯁꯦꯡꯕꯅꯦ ꯅꯨꯡꯉꯥꯏꯔꯣꯏ ꯑꯃꯗꯨꯒ ꯌꯦꯡꯅꯁꯦꯕ ꯁꯤ ꯆꯞ ꯆꯥꯔꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯀꯩꯅꯣꯝ ꯊꯣꯡꯕ ꯆꯞ ꯆꯥꯔꯕꯅꯦ ꯗ꯭ꯔꯥꯏ ꯄ꯭ꯂꯥꯏꯅꯦ ꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯌꯦ ꯑꯗꯨꯝ ꯁꯤ ꯍꯦꯚꯤ ꯑꯣꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯁꯤꯃ ꯂꯧꯖꯔꯛꯑꯦ ꯑꯗꯣ ꯁꯤꯗ ꯁꯤꯁꯦ ꯀꯌꯥꯗ ꯂꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯣ 1,000ꯗ MRPꯗꯤ ꯀꯌꯥ MRPꯗ ꯊꯥꯕꯁꯦ MRPꯗ ꯊꯥꯕꯗꯤ 1,595 1,595 ꯄꯤꯕ ꯑꯗꯣ ꯉꯁꯤ ꯃꯣꯏꯒꯤ ꯁꯦꯜꯁꯤꯗꯗꯤ 1,000ꯗ ꯁꯦꯜ ꯇꯧꯔꯛꯑꯦ 2.5 ꯂꯤꯇꯔꯅꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒꯤ ꯑꯃꯨꯛ ꯊꯣꯡꯕ ꯀꯥꯟꯗ ꯍꯥꯏꯐꯦꯠꯇꯪ ꯅꯣꯡꯃ ꯎꯠꯆꯔꯛꯀꯦ ꯁꯤꯖꯤꯟꯅꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯐꯦꯡꯕꯗꯁꯨ ꯌꯥꯝ ꯖꯁ ꯀꯣꯛꯑꯦꯕ ꯁꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯋꯥꯔꯦꯟꯇꯤꯁꯨ ꯆꯍꯤ 5ꯒꯤ ꯋꯥꯔꯦꯟꯇꯤ ꯄꯤ ꯃꯆꯥꯒꯤ ꯍꯥꯎꯁꯇꯣ ꯁꯤꯗ ꯂꯩꯔꯦ ꯕꯣꯛꯁ ꯑꯣꯏꯅ ꯎꯠꯂꯁꯤꯔꯥ ꯕꯣꯛꯁ ꯂꯩꯔꯦ ꯍꯥꯎꯁꯇꯣ ꯍꯥꯏꯐꯦꯠꯇꯪ ꯀꯦꯃꯦꯔꯥꯗ ꯂꯧꯊꯣꯛꯈ꯭ꯔꯦ ꯀꯦꯃꯦꯔꯥꯗ ꯊꯥꯡꯖꯟꯕꯤꯔꯣ ꯅꯪꯒꯤ ꯀꯦꯃꯦꯔꯥꯗꯨꯅ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ ꯃꯥꯗꯤ ꯁꯤꯁꯦ ꯂꯩꯌꯣ ꯁꯥꯟꯅꯅꯤꯡꯉꯦ ꯍꯥꯏꯗꯅ ꯑꯉꯥꯡꯅꯤꯅ ꯄꯨꯔ ꯆꯠꯂꯗꯤ ꯍꯦꯛꯇ ꯑꯃ ꯍꯦꯛꯇ ꯂꯩꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯃ ꯂꯩꯔ ꯂꯥꯛꯑꯦ ꯂꯨꯄꯥ ꯀꯌꯥꯅꯣ ꯑꯁꯦꯡꯕ ꯃꯃꯜꯗꯅ ꯀꯌꯥ ꯄꯤꯕꯅꯣ ꯃꯃꯜꯁꯦ 199ꯗ ꯂꯧꯍꯧꯕ ꯑꯣ ꯕꯦꯃꯥ 199ꯗ ꯂꯧꯔꯛꯄ ꯅꯠꯇ꯭ꯔꯥ ꯕꯦꯃꯥ ꯄ꯭ꯂꯤꯁ ꯌꯥꯔꯦ ꯂꯧꯊꯣꯛꯈ꯭ꯔꯣ ꯊꯝꯃꯣ ꯐꯖꯅ ꯊꯝꯃꯣ ꯊꯝꯃꯣ ꯁꯤꯁꯤꯃ ꯂꯧꯔꯛꯑꯦ ꯑꯉꯥꯡꯅꯤꯅ ꯑꯗꯨꯝ ꯆꯠꯂꯗꯤ ꯑꯗꯨꯝ ꯂꯩꯗ ꯌꯥꯗ꯭ꯔꯦ ꯂꯩꯔꯛꯑꯦ ꯅ ꯂꯥꯏꯒꯤ ꯊꯥꯎ ꯍꯥꯏꯇꯥꯔꯦꯀꯣ ꯗꯤꯌꯥ ꯊꯥꯟꯕꯗ ꯗꯤꯌꯥ ꯊꯥꯅꯕꯒꯤ ꯊꯥꯎꯅꯦ ꯁꯤꯁꯨ ꯂꯣꯏꯊꯣꯛꯈꯤꯗꯅ ꯑꯩ ꯂꯧꯁꯜꯂꯛꯑꯦ ꯁꯤ ꯑꯃ ꯍꯔꯤꯗꯔꯁꯟ ꯑꯅꯨꯄꯝ ꯄꯨꯖꯥ ꯑꯣꯏꯜ ꯀꯣ ꯑꯗꯣ ꯁꯤꯒꯤ ꯄ꯭ꯔꯥꯏꯁꯁꯤꯅ ꯁꯤꯗ ꯊꯥꯔꯤꯁꯦ 450 ꯃꯃꯜꯁꯦ ꯁꯤda 125 ꯊꯥꯕꯁꯦ 89ꯗ ꯂꯧꯔꯛꯑꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯒꯤ mlꯁꯤꯅ 450 mlꯅꯦꯕ ꯀꯦꯟꯕꯦꯔꯤ ꯖꯦꯝꯁ ꯏꯆꯥꯅꯨꯄꯤꯒꯤ ꯀꯦꯟꯕꯦꯔꯤ ꯖꯦꯝꯁꯦ 100 ꯆꯥꯝꯃꯅꯦ ꯄꯤꯌꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯌꯥꯗ ꯂꯧꯔꯛꯑꯒꯦ 80 ꯆꯥꯝꯃ ꯄꯤꯕꯅꯦ ꯁꯤꯗ MRP ꯄꯦꯀꯦꯖꯇꯗꯤꯆꯥꯝꯃ ꯊꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯧꯔꯛꯄꯗꯅ ꯃꯣꯏꯒꯤ ꯉꯁꯤꯒꯤ ꯁꯦꯜ ꯇꯧꯔꯝꯕꯗꯅ 80ꯗꯀꯣ ꯑꯗꯨꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯅ 126.4 ꯒ꯭ꯔꯥꯝ ꯅꯠꯇꯦ ꯀꯤꯠꯀꯦꯠꯁꯤꯅ 150 ꯀꯣ ꯑꯗꯨꯒ ꯁꯤꯗ 112ꯗ ꯆꯥꯝꯃ 19ꯗ 113ꯗ ꯂꯧꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯦ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯥꯏꯗꯤ ꯁꯤ ꯄꯤꯛꯑꯦꯕ ꯌꯥꯝ ꯄꯤꯛꯑꯦꯕꯀꯣ ꯃꯇꯦꯛ ꯁꯨꯃꯥꯏꯅꯇꯪ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯑꯩꯒꯤ ꯈꯨꯗꯣꯝ ꯃꯤꯆꯪ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯅꯣꯡꯃ ꯅꯤꯅꯤꯗ ꯑꯗꯨꯝ ꯂꯣꯏꯌꯦꯕ ꯍꯥꯏꯗꯤ ꯑꯌꯨꯛꯇ 2 ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ 2 ꯆꯥꯔꯛꯑꯗꯤꯀꯣ ꯑꯗꯨꯝ ꯅꯣꯡꯃ ꯅꯤꯅꯤꯗ ꯂꯣꯏꯌꯦꯕ ꯌꯥꯝ ꯍꯥꯟꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨꯁꯨ ꯑꯉꯥꯡꯅꯤꯅ ꯄꯥꯝꯖꯕꯅꯤꯅ ꯁꯦ ꯑꯗꯨꯝ ꯂꯧꯕꯩ ꯋꯥꯅꯦꯕ ꯈꯔ ꯄꯦꯀꯦꯖꯇꯗꯤ ꯌꯥꯝ ꯆꯥꯎꯅ ꯎꯗ꯭ꯔꯥ ꯃꯅꯨꯡꯗꯁꯨ ꯌꯥꯎꯕꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯃꯜꯁꯦ ꯑꯗꯨꯝ ꯌꯥꯝ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯐꯦꯅꯥ ꯁꯤꯖꯤꯟꯅꯩꯌꯦ ꯑꯩꯈꯣꯏꯗꯤ ꯁꯔꯞꯁꯦ ꯌꯥꯝ ꯃꯅꯝ ꯀꯟꯕ ꯑꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯦꯕꯀꯣ ꯁ꯭ꯀꯤꯟꯁꯤꯁꯨ ꯌꯥꯝ ꯄꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯅꯝ ꯃꯍꯥꯗꯒꯤ ꯁꯤꯖꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯦꯅꯥꯁꯦ ꯊꯥꯏꯅꯗꯒꯤ ꯈꯔ ꯂꯥꯏꯠ ꯑꯣꯏꯕꯗꯣ ꯈꯔ ꯂꯥꯏꯠ ꯑꯣꯏꯕ ꯅꯠꯇꯗꯤ ꯑꯩ ꯈꯨꯠꯁꯤꯗ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯃ ꯂꯧꯔꯛꯑꯦ ꯀꯦꯖꯤ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯃꯜꯅ 73 ꯁꯤꯅ 68 ꯑꯣ 733 ꯄꯤꯕ ꯃꯃꯜꯁꯤꯗ 68ꯗ ꯂꯧꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗ ꯊꯥꯕꯗꯅ 73 68ꯗ ꯂꯧꯔꯦ ꯐꯦꯅꯥꯁꯦ ꯁꯤꯅ ꯇꯥꯃꯣꯆꯥꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯊꯝꯅꯕ ꯄꯔꯐ꯭ꯌꯨꯝ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯦ ꯁꯨꯝ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯑꯣꯝꯃꯒ ꯁꯨꯝ ꯂꯩꯕꯅꯤꯅꯀꯣ ꯃꯅꯝ ꯊꯣꯛꯑꯦꯕ ꯑꯗꯨꯗꯨꯒꯤ ꯑꯃ ꯂꯧꯔꯛꯄꯅꯦ ꯑꯗꯣ ꯁꯤꯗ ꯊꯥꯕꯗꯗꯤ 115 ꯊꯥꯏꯌꯦ ꯁꯤꯅ 395ꯗ ꯂꯧꯔꯛꯑꯦ ꯑꯗꯨꯝ ꯐꯖꯅ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯅ ꯗꯤꯇꯔꯖꯦꯟ ꯋꯤꯜꯗꯣ
ꯑꯩꯈꯣꯏꯁꯦ ꯁꯔꯞꯁꯦ ꯑꯅꯤ ꯊꯣꯛ ꯂꯧꯔꯛꯑꯦ ꯑꯩꯗꯤ ꯃꯅꯝ ꯑꯃꯈꯛꯇꯪꯁꯦ ꯅꯝꯅꯤꯡꯗꯗꯅ ꯑꯅꯤ ꯁꯨꯅꯤꯡꯕꯒꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯦꯗꯣ ꯁꯨꯝ ꯊꯥꯏꯅꯒꯤ ꯉꯥꯛꯇ ꯂꯧꯔꯛꯑꯦ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤꯅ ꯌꯥꯝ ꯀꯟꯗꯦꯕ ꯃꯅꯝꯁꯨ ꯑꯗꯨꯒ ꯈꯨꯠꯇꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨꯅ ꯑꯩ ꯁꯨꯝꯕꯁꯨ ꯑꯣꯏꯅ ꯂꯧꯖꯔꯛꯑꯦ ꯊꯥꯏꯅꯒꯤ ꯉꯥꯛꯇ ꯋꯤꯜꯁꯤꯃ ꯂꯧꯔꯛꯑꯦ ꯋꯤꯜꯁꯦ ꯁꯤꯗ ꯊꯥꯕꯗꯗꯤ 75 ꯊꯥꯏꯌꯦ 71 71 ꯀꯤꯂꯣ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯃꯊꯪꯅ ꯀꯩꯅꯣꯗꯣ ꯂꯤꯀ꯭ꯋꯤꯠ ꯚꯤꯝ ꯋꯥꯁꯇꯣ ꯗꯤꯁ ꯋꯥꯁꯇꯣ ꯑꯗꯣ ꯁꯤꯗ 205 ꯇꯥꯏꯌꯦ ꯀꯣ 205 ꯑꯗꯣ ꯁꯤꯗ 189 199ꯗ ꯂꯧꯔꯛꯑꯦꯀꯣ ꯑꯗꯣ ꯃꯥꯁꯦ 900 ml ꯀꯤꯂꯣ ꯍꯥꯏꯗꯤ 1000ꯗꯤ ꯌꯧꯕ ꯉꯝꯗꯦꯀꯣ 900 ml ꯅꯦ ꯑꯗꯨꯝ ꯀꯥꯟꯅꯔꯦ ꯑꯩꯁꯦ ꯗꯣꯞ ꯁꯣꯞꯁꯦ ꯑꯃꯨꯛ ꯌꯦꯡꯉꯒꯦꯅ ꯁꯤ ꯂꯧꯔꯛꯑꯦ ꯁꯤꯔꯝ ꯕꯥꯔ ꯀꯂꯦꯛꯁꯟ ꯀꯣ ꯗꯣꯞ ꯁꯣꯞꯁꯦ ꯄꯤꯁ 5 ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗ 5 ꯊꯥꯏꯌꯦꯀꯣ ꯑꯗꯨ ꯃꯃꯜ 595 ꯄꯤꯕꯅꯦ 328 328ꯇ ꯂꯧꯔꯛꯑꯦꯀꯣ ꯑꯗꯨꯝ ꯀꯥꯟꯅꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯗꯣꯞꯁꯦ ꯑꯗꯨꯝ ꯊꯥꯏꯅꯗꯒꯤ ꯃꯃꯤꯡ ꯆꯠꯂꯛꯄꯅꯤꯗꯅꯀꯣ ꯑꯗꯨꯝ ꯐꯩ ꯍꯥꯏꯅꯕꯅꯤ나 ꯑꯗꯣ ꯁꯤꯗ ꯃꯆꯨꯁꯦ ꯂꯣꯏ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯃꯤꯛꯁꯅꯦꯕ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦ ꯁꯤꯁꯤꯃꯀꯣ ꯃꯤꯛꯁꯅꯦ ꯁꯤꯁꯤꯅ ꯊꯥꯏꯅꯗꯒꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯪꯅꯔꯛꯄ ꯆꯠꯅꯔꯛꯄ ꯃꯆꯨꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯀꯔꯤ ꯃꯃꯤꯡꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯋꯥꯏꯠ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯁꯤꯁꯤꯅ ꯊꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯤꯒꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯀꯔꯤꯅꯣ ꯁꯦꯟꯁꯤꯇꯤভ ꯁ꯭ꯀꯤꯟ ꯀꯦꯌꯔ ꯍꯥꯏꯇꯥꯔꯦ ꯃꯃꯤꯡ ꯈꯥꯏꯗꯣꯛꯑꯦ ꯁꯤꯁꯤꯅ ꯁꯦꯟꯁꯤꯇꯤভ ꯁ꯭ꯀꯤꯟ ꯀꯦꯌꯔꯒꯤ ꯊꯥꯔꯦ ꯁꯤꯅ ꯃꯣꯏꯆꯔꯥꯏꯖꯤꯡ ꯀ꯭रीम ꯍꯥꯏꯌꯦꯀꯣ ꯊꯕꯤꯒꯤꯁꯤꯅ ꯑꯗꯒꯤ ꯁꯤꯅ ꯃꯣꯏꯆꯔꯥꯏꯖꯤꯡ ꯀ꯭रीम ꯁꯤꯁꯨ ꯍꯥꯏꯌꯦꯀꯣ ꯋꯥꯏꯠꯁꯤꯁꯨ ꯑꯗꯨꯒ ꯄꯤꯡ ꯕꯥꯔꯁꯤꯁꯨ ꯄꯤꯡ ꯕꯥꯔꯁꯤꯅ ꯁꯤꯁꯨ ꯃꯣꯏꯆꯔꯥꯏꯖꯤꯡ ꯀ꯭रीम ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯁꯦꯟꯗꯜ ꯃꯣꯏꯆꯔꯥꯏꯖꯤꯡ ꯀ꯭रीम ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯅ 5 ꯍꯥꯜꯂꯦ ꯑꯩꯅ 5ꯁꯦ ꯑꯩ ꯁꯨꯃꯥꯏꯅ 5 ꯌꯥꯎꯕꯁꯤꯃ ꯂꯧꯖꯔꯛꯑꯦ ꯃꯉꯥꯗꯨꯗ 328 ꯀꯣ ꯌꯥꯔꯦ ꯑꯗꯩ ꯃꯊꯪꯅ ꯅꯪꯒꯤ ꯁꯝꯄꯨꯗꯣ ꯕꯥꯇꯤꯀꯥ ꯁꯝꯄꯨ ꯑꯥꯌꯨꯔꯕꯦꯗꯤꯛ ꯁꯝꯄꯨ ꯑꯗꯒꯤ ꯑꯩꯒꯤ ꯁꯝꯄꯨꯁꯦ ꯑꯩꯁꯦ ꯁꯝ ꯌꯥꯝ ꯀꯦꯜꯂꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯝ ꯀꯦꯟꯕꯁꯦ ꯑꯩ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯤ ꯁꯤꯖꯤꯟꯅꯔꯒ ꯐꯒꯗꯒꯦꯅ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯈꯟ ꯁꯝꯄꯨꯗꯣ ꯁꯤꯖꯤꯟꯅꯅꯤꯡꯗꯗꯅ ꯑꯩꯁꯦ ꯁꯤꯁꯦ ꯕꯥꯔꯇꯤꯀꯥ ꯊꯥꯏꯅꯒꯤ ꯑꯗꯨꯝ ꯇꯥꯔꯝꯃꯅꯤ ꯗꯥꯕꯔ ꯕꯥꯔꯇꯤꯀꯥ ꯅꯦꯆꯔꯦꯜ ꯑꯥꯌꯨꯔꯕꯦꯗꯤꯛ ꯁꯝꯄꯨ ꯁꯤꯁꯤꯃ ꯂꯧꯔꯛꯑꯦꯕꯀꯣ ꯁꯤꯗ ꯊꯥꯕꯅ 285 ꯊꯥꯏꯌꯦ ꯀꯌꯥꯅꯣ ꯁꯤꯅ 143 ꯑꯗꯨꯝ ꯌꯥꯔꯦꯀꯣ 340 ml ꯅꯦꯕ ꯀꯣ 285 ꯁꯤꯗ 143ꯗ ꯂꯧꯔꯛꯑꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯀꯥꯟꯅꯔꯦ ꯍꯥꯏꯇꯥꯔꯦ ꯃꯊꯪꯅ ꯋꯥꯏꯞꯁꯇꯣ ꯔꯤꯐ꯭ꯔꯦꯁꯤꯡ ꯋꯥꯏꯞꯁꯇꯣ ꯀꯔꯤ ꯋꯥꯏꯞꯁ ꯁꯤ ꯋꯥꯏꯞꯁ ꯂꯩꯔꯦ ꯔꯤꯐ꯭ꯔꯦꯁꯤꯡ ꯔꯣꯁ ꯋꯥꯇꯔ ꯋꯥꯏꯞ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯥꯏ ꯃꯤꯠ ꯑꯗꯒꯤ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯀꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯏꯞ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯃꯜꯁꯦ 110 ꯄꯤꯌꯦ ꯀꯣ ꯁꯤꯗꯅ 104 104ꯗ ꯂꯧꯔꯛꯑꯦꯀꯣ 110 ꯄꯤꯕꯁꯦ ꯑꯗꯨꯒ ꯃꯥꯏ ꯋꯥꯏꯐꯅ 25 ꯄꯤꯁ ꯁ꯭क्रꯕꯔꯁꯦ ꯑꯃ ꯂꯩꯕꯗ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯌꯦ ꯒꯂꯥ ꯀꯣ ꯑꯗꯣ ꯃꯃꯜꯁꯦ ꯁꯤꯗ ꯀꯗꯥꯏ ꯊꯥꯒꯦ ꯁꯤꯕꯣ ꯏꯕꯣ ꯃꯃꯜꯁꯦ 90 ꯄꯤꯌꯦ ꯀꯣ ꯑꯃꯗ ꯑꯗꯣ ꯑꯃ ꯂꯩꯕꯗ ꯑꯃ ꯍꯥꯞꯄꯦ ꯑꯗꯨꯝ ꯆꯞ ꯃꯃꯜ ꯑꯗꯨꯝ ꯑꯣꯏꯔꯕ꯭ꯔꯥ 90 ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯃ ꯂꯩꯕꯗ ꯑꯃ ꯍꯥꯞꯄ ꯍꯥꯏꯇꯥꯔꯦ ꯁꯨꯂꯨꯁꯨ ꯗꯔꯀꯥꯔ ꯇꯥꯔꯦꯗꯅ ꯃꯔꯛ ꯃꯔꯛꯇ ꯀꯣ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯀꯣ ꯁꯤ ꯕꯣꯛꯁ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯗꯤ ꯕꯣꯛꯁ ꯑꯣꯏꯅ ꯌꯥꯎꯔꯝꯃꯦꯕꯀꯣ ꯁꯤꯒꯤ ꯁ꯭क्रꯕꯔꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯝꯃꯤ ꯈꯪꯉꯦꯕꯀꯣ ꯑꯍꯨꯝꯅꯦ ꯑꯍꯨꯝꯁꯤda ꯃꯃꯜꯁꯦ 135 ꯑꯍꯨꯝꯁꯤꯗ 135 ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ 마켓 프라이스 시드나 루파 짜마 ꯑꯗ ꯁꯤꯗ ꯊꯥꯕꯗꯅ 135 ꯀꯣ ꯑꯗꯨꯅꯦ ꯃꯌꯥꯝꯁꯤ ꯑꯗꯨꯝ ꯌꯥꯝ ꯀꯨꯏꯅꯁꯨ ꯆꯠꯂꯦ ꯐꯁꯨ ꯐꯩꯌꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝ ꯀꯨꯏꯅ ꯆꯠꯂꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯑꯗꯨꯒ ꯐꯥꯏꯅꯦꯜꯂꯤ ꯑꯃꯗꯤ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯂꯩꯔꯛꯄꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝꯁꯤꯁꯨ ꯂꯣꯏ ꯂꯩꯔꯛꯑꯦ ꯉꯁꯤꯒꯤ ꯑꯩ ꯂꯩꯔꯛꯏꯁꯤꯡꯁꯦ ꯀꯤꯆꯟꯒꯤ ꯑꯥꯏꯇꯦꯝ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯊꯥ ꯈꯔ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ ꯑꯗꯨꯝ ꯂꯣꯏꯕ ꯊꯨꯅ ꯂꯣꯏꯒꯗꯕꯅ ꯑꯗꯨꯝ ꯈꯔ ꯂꯣꯏꯈ꯭ꯔꯅꯤ ꯑꯗꯨꯒ ꯈꯔ ꯀꯨꯏ ꯂꯩꯒꯗꯕꯅ ꯑꯗꯨꯝꯈꯔ ꯀꯨꯏ ꯂꯩꯔꯅꯤ ꯑꯗꯨꯅꯦ ꯊꯥ 2-3ꯗꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥ ꯈꯔꯗꯤ ꯁꯤꯖꯤꯟꯅꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯁꯔꯞꯀꯨꯝꯕ ꯁꯥꯄꯣꯟꯒꯨꯝꯕ ꯊꯥꯎꯒꯨꯝꯕꯁꯤꯗꯤ ꯑꯗꯨꯝ ꯈꯔ ꯂꯣꯏꯔꯤꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯤꯒꯤ ꯃꯥꯔꯀꯦꯠ ꯆꯠꯂꯤꯉꯩꯁꯤꯗ ꯑꯩꯒꯤ ꯅꯥꯏꯀꯥ ꯐꯦꯁꯟꯗꯒꯤ ꯑꯃꯨꯛꯈꯛ ꯑꯣꯔꯗꯔ ꯇꯧꯖꯕꯅꯦꯕꯀꯣ ꯅꯥꯏꯀꯥ ꯐꯦꯁꯟꯗꯒꯤ ꯑꯗꯣ ꯀꯌꯥꯅꯣ 6 ꯀꯌꯥꯅꯣ 620라 나이든 그런 거니 645 ꯂꯣ 675 ꯂꯣ ꯑꯗꯨꯗ ꯑꯣꯔꯗꯔ ꯇꯧꯕꯅꯦꯕꯀꯣ ꯀꯥꯎꯔꯦ ꯉꯥꯛꯇ ꯍꯥꯏꯈ꯭ꯔꯦ
ꯑꯗꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯂꯥꯛꯑꯦ ꯑꯩ ꯑꯟꯕꯣꯛꯁꯤꯡ ꯇꯧꯖꯔꯒꯦ ꯎꯠꯂꯛꯀꯦꯕꯀꯣ ꯀꯩꯅꯣꯗꯣ ꯌꯦꯡꯍꯟꯁꯦ ꯀꯨꯏꯔꯦ ꯅꯥꯒꯥ ꯐꯖꯟꯗꯒꯤ ꯑꯩ ꯑꯣꯔꯗꯔ ꯇꯧꯗꯕꯅ ꯉꯁꯤꯗꯤ ꯑꯣꯔꯗꯔ ꯇꯧꯕꯅꯦ ꯁꯦꯟꯗꯜꯅꯦꯕꯀꯣ ꯂꯩꯔꯦ ꯑꯗꯣ ꯁꯦꯟꯗꯜꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕ ꯇꯧꯖꯕꯅꯦ ꯑꯗꯣ ꯁꯤꯁꯦ ꯑꯝꯇ ꯇꯣꯡꯒꯦꯅ ꯑꯩꯁꯦ ꯁꯨꯝ ꯑꯩ ꯑꯇꯞꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯖꯜꯒꯨꯝꯕ ꯑꯗꯒꯤ ꯅꯦꯜ ꯄꯣꯂꯤꯁꯀꯨꯝꯕ ꯑꯗꯒꯤ ꯑꯩꯒꯤ ꯀꯦꯅꯕ ꯃꯦꯀꯞꯀꯨꯝꯕ ꯑꯣꯔꯗꯔ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯁꯦ ꯁꯨꯝ ꯃꯣꯏꯒꯤ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯕꯗ ꯁꯤꯁꯦ ꯁꯨꯝ ꯎꯔꯛꯄꯗꯨꯗ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯔꯨꯕ ꯊꯣꯛꯑꯦ ꯑꯗꯣ ꯒ꯭ꯔꯤꯟ ꯃꯆꯨ ꯂꯧꯔꯦ ꯄꯔꯄꯜ ꯌꯦꯡꯉꯝꯕꯅꯦ ꯑꯗꯣ ꯒ꯭ꯔꯤꯟꯅ ꯐꯖꯗꯧ ꯃꯥꯜꯂꯦ ꯁꯤꯁꯤꯃ ꯂꯧꯔꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯁꯦꯟꯗꯜꯅꯤ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯐꯦꯠꯇꯪ ꯇꯣꯡꯉꯒ ꯌꯦꯡꯉꯒꯦ ꯃꯆꯨꯁꯨ ꯐꯖꯩꯌꯦ ꯃꯆꯨꯗꯣ ꯍꯥꯏꯗꯤ ꯒ꯭ꯔꯤꯟ ꯑꯣꯏꯔꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕ ꯒ꯭ꯔꯤꯟꯗꯣ ꯑꯣꯏ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯃꯣꯏꯅ ꯁꯤꯗ ꯑꯩꯅ ꯁꯤꯗꯩꯁꯤꯗ ꯃꯣꯏꯅ ꯃꯥꯔꯛꯇꯤ ꯀꯌꯥꯅꯣ ꯑꯦꯝ ꯑꯥꯔ ꯄꯤꯗꯤ 1,500,000ꯅꯦꯕ ꯑꯣ 600 ꯈꯔꯗꯅꯦ ꯑꯗꯣ ꯃꯣꯏ ꯂꯧꯕꯤꯗꯣ ꯍꯟꯗꯛꯀꯤ ꯁꯤ ꯔꯛꯁꯥ ꯕꯟꯙꯟꯒꯤ ꯃꯣꯏꯅ ꯁꯦꯜꯅꯦꯕ ꯁꯦꯜ ꯇꯧꯕꯗ 600 ꯈꯔꯅꯤ ꯑꯦꯛꯖꯦꯛꯂꯤꯗꯤ ꯀꯥꯎꯔꯦ ꯑꯩ ꯑꯗꯨꯝ ꯊꯣꯛꯖꯍꯜꯂꯝꯃꯒꯦꯕꯀꯣ ꯑꯩ ꯑꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯒ 1,500,000 ꯄꯤꯕꯁꯦ ꯃꯣꯏꯅ 600 ꯈꯔꯗ ꯑꯣꯐꯔ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯦ ꯂꯧꯔꯛꯑꯦ ꯍꯥꯏꯐꯦꯠꯇꯪ ꯇꯣꯡꯉꯒ ꯉꯁꯥꯏ ꯂꯩꯔꯛꯄ ꯈꯣꯡꯒ꯭ꯔꯥꯎꯗꯨꯒ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯇꯣꯡꯁꯤꯜꯂꯛꯑꯒ ꯌꯦꯡꯉꯁꯤꯀꯣ ꯇꯦꯡ 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 ꯈꯣꯡꯒ꯭ꯔꯥꯎꯗꯨꯅ ꯁꯤꯗ ꯂꯩꯔꯦ Mommy, you look a little high now. ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯁꯦꯟꯗꯜꯗꯨ ꯂꯩꯔꯦ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯃꯌꯥꯝ ꯐꯖꯔꯕ ꯌꯦꯡꯉꯣ ꯀꯩ ꯃꯆꯨꯅꯣ ꯌꯦꯡꯉꯣ ꯐꯖꯔꯕ ꯌꯦꯡꯉꯣꯁꯦ Hazaye. ꯁꯤꯁꯦ ꯄꯥꯝꯖꯃꯟꯈꯤꯗꯅ ꯂꯧꯔꯦ ꯑꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇ Hazaye. ꯃꯃꯟꯁꯤꯒ ꯁꯦꯟꯗꯜꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯣꯏ ꯇꯧꯅꯕ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯇꯧꯔꯤꯁꯤ ꯈꯣꯡꯒ꯭ꯔꯥꯎꯁꯤꯅ ꯄꯩꯖꯃꯥꯗꯨꯁꯨ ꯂꯩꯔꯦ ꯑꯩ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯗꯦꯂꯤ ꯋꯦꯌꯔ ꯑꯣꯏꯅꯕꯒꯤ ꯑꯗꯨꯒ ꯁꯦꯟꯗꯜꯁꯤꯒ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯁꯨꯝ ꯑꯁꯥꯏꯕꯗ ꯀꯩꯅꯣꯝ ꯆꯠꯄꯗ ꯉꯥꯏꯍꯥꯛ ꯁꯨꯝ ꯆꯠꯄꯗ ꯇꯣꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯃꯒ ꯂꯩꯔꯦ ꯃꯌꯥꯝ ꯐꯖꯔꯕ ꯆꯞꯄꯨ ꯌꯦꯡꯉꯣ ꯆꯥꯔꯦ ꯈꯣꯡꯗꯣꯀꯣ ꯁꯥꯏꯖꯇꯨꯕꯣꯕ ꯆꯥꯔꯦ ꯇꯨ ꯈꯨꯅꯤꯡꯗꯩ ꯈꯨꯃꯥꯡꯗꯩ ꯂꯣꯏ ꯃꯥꯟꯅꯔꯦ ꯆꯞ ꯆꯥꯔꯦ ꯃꯥꯒꯤ ꯗꯤꯖꯥꯏꯟꯁꯤꯕꯣꯕꯀꯣ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ꯭ꯔꯥ ꯁꯣꯐ ꯑꯣꯏꯕ꯭ꯔꯥ Mommy, ꯅꯨꯡꯉꯥꯏ I just tried it. ꯕꯦꯝꯃꯁꯨ ꯑꯝꯇ ꯀꯩꯅꯣ ꯇꯣꯡꯍꯜꯂꯣ 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 ꯏꯆꯥꯁꯨ ꯈꯜꯂꯦ ꯆꯞ ꯃꯥꯟꯅꯔꯗꯧ ꯑꯁ ꯑꯁ How you feel? Ow. Bema? How you feel? Nice. I can sleep on it. Oh, you can sleep on it. Sleep then. No. Just kidding. Cannot sleep on a sandal.